graph so big ma'am graph sa le jeng bio to smaina bip tor ise camera sa le na bip tor ineba big ma'am Khurumjari yengbiri punampu channel asigi maikedi ahanmaktada taramna okchari yengbiri khwai punampu ngasi meange famla thamjagadoribasi khwaitigi maruoiba information amani haina thamjage amadi yengbiri punamakna yengbiri iricha punamakna video sibo yaribamakhei share toubinaba ningsingjari ahanbada adomna thamjaningbasi adomna changliba hotel adomna changliba washroom adomna changliba bedroom adomna changliba afang khudimакта adom kadai fawa yamna safarage haiba wahangasi hangbe ai masi hangiba wahangasi kana duna kana hairiba family nadra hairiba nupa nupi hairiba aduda khoina wangasi hangjage madudi aikoina nongmu kangdana akoina social media da viral apgi kudamasi yam chawna lai masi manungda khwaidigi maruoibasi koini spy camera hairiba asisu yamna maruoiba posaga mani mayamda haibasi download tawdringe mangda amadi adom mobile install tawdringe mangda usarake kamaina install tawdamno haibdu usarake adubu tangai fadana adomna hairiba app asi install tawdringe mangda adomno karamba spy camera karam mongda install tawbage amadi karam posakno haibdu adomna khangnabadu honaminase thamjarake yengbigini ahamda akoigi bathroom da haibatare adom irulubu sangmatamda bathroom da any hotel amada natra any jaga amada akoina bathroom da irulubu sangmatamda akoigi ising sendagi naba jaga haibatare madugi potsi kaino khanda akoigi drainage cover haibatare ko masi leijaise koi drainage cover sigi makada yamna apikpa tiny camera hapagi phangba khudam yamna leigre maduma masi section bigani masi gumbada sulai aduga amana akoina doctor singna khoi samna bada nurse kaina adom khogi bp check toriba machine asida so akoina spy camera hapagi online de available obi khudam lai masi maso adom da section bigani aduga ahum sobada bulb camera adom ubigani bulb camera akoina thale bulb asi samjama bulb la natragana camera yoba bulb la haibadu adomna check tawbigani haibasi app asi kothangna su check tawbi lai ngamgani madu thamjarake madugi matungda adomna hang tawriba haibatare adomna yaliba phi yaliba hook adu asamba hookla natragana camera uba hookla haibaduma yengbigani aduga khatabada akoina table la thamliba digital mini table haibatare ko mini table clock haitare haiba astasu spy camera yawbi khudongchaba silai aduga makhatabada akoina key shape camera haitare akoina so panaba akoigi chain adudasu camera yawbalai aduga amoramda akoigi hotel la khiliba maruoina akoigi led lcd tv na akoina myam khanariba television asidasu haiba camera asi yawi habitare hojikandi anono chaw matuna haiba camera asidasu haiba tv asidasu apikpa tiny camera haibatare spy camera yawi aduga makhatarapada mini flexible USB camera sumba camera so legally lay masimi yeng bisan bigani aduga amana mini magnet camera any jaga da napaga yengba ya high myam si wifi samaga high riba samiba midugi mobile duda adum online yengba ya film ni leirese simulajare aduga mirror camera haibadi sida mirror camera na myam thamjai ja khoina adom nan keri basangiba room natraga adomna change toriba adomna mai keriba khogi mirror massage tasu hairiba cameras fix to what lay aduga amana photo frame camera haibatare adomna di photo frame ni khanbiba any room amda lerambada hairiba dasu yamna pikna apikpa camera yawba lay aduga khatarakpada rotate showering camera haibatare akhoigi iluriba shower du hairiba camera si manungda hapaga rotate tawaba mana lining ba jaga ram da leiraga yengba yaba adugi tongchaba selai aduga makhatarpada screw spy camera adomna khanbigani screw ne han khanbigani thongda phariba thonau da phariba natra any jaga da phariba screw du samsam ba screw ra haiba so adomna khangdok pigani makhatarpada adomna irulu busangiba natraga adona sangiba washroom da thamliba bottle la du samsam bottle la haiba se check to bigani hairo bottle singa du da any shampoo gi bottle oibi perfume gi bottle oibi natraga any xyz any bottle oibi haiba du so apik pa spy camera si hapa thengnagali
makha tarakpada shower camera samsamba shower manba adudasu haiba sinariba shower dasu camera hapa ubigani atopada spy hidden spec camera haiba samsamba manba spec sing koina umnariba spec asidasu apikpa macha haiba tari spy camera hapa thengnai sida ubigani makha tarakpada spy mirror camera haiba samsamna manba khoigi mingsen yengnaba mingsel asidasu camera hapi aduga madugi maningda samaina lei masi yengbigani aduga samsamna makha tarakpada akhoigi power bank mayamna phone mobile adu battery down rakanda lambi da journey da aikoina charge tawnaba haiduna puriba power bank asidasu apikpa tiny camera yaubagi oithokpasi yamna chauna lei masisu yengsanbigani aduga makha tarakpada akhoigi yum da pusalliba setup box haiba se anamana hotel line da anamata goli khoi setup box haiba tare khoina tv yengnap setup box asidasu apikpa camera yaubi khudong sapse oithok palai aduga samsam na mayamna ubigadaba wall charger video camera haiba tare adomna di mobile charger ne khanba mobile charger du sungna nataba manungda khoina maide dum ganba adubu samsam na mai ngali boiningba adu manungda camera yaubu lai apikpa camera yauba simlaire aduga amana wall clock isam samna khoigi wall da khileba hotel gi any jaga amada natra any mimagi room amada haiba wall clock khilamisi karino haiba tamna manungda su haiba apikpa camera si yauba laigalle aduga makhatra pada watch camera sidi me amna khangnaraba mafamni watch camera aduga yamna advance hoiba amana khoigi western kumut hai khoina me amna washroom sangbada thengna bingongani akoina toilet tawbada sinariba kumut asidasu apikpa camera yaubagi oithokpasi sang wangna leire aduga makha tarakpada akoin isam samba koina bulb habiba holder asidasu apikpa camera thopagi advance oibagi khutong sabasi leire sima yengbigani aduga iroirobada makha tarakpada akoina haiba switch socket camera haiba tariko adomna akoina switch box haitare adomna thiliba mobile charger thiliba any akoina charge ama tawra thiliba haiba mai lauriba adomba switch socket haiba box asidasu apikpa wifi camera sambagi amadi wifi yaubi khutong saba silaire haiba singasi thamjariba haiba singasi afaba thabak lomda sizinaragadi akoina afaba samnaibda yumgi property gi natraga lairiba dukan gi haiba du huran sinthidi ngakthoknaba natragana masak khangdaba mimna aigi property da changaga kari fataba tawrigi haiba gi tamta khinbiba thanbiba oiragadi amna afaba thabakni adubu haiba singasna restaurant washroom adagi mall gi changing room adagi hotel leiba hotel adugi bedroom gumada hapiba sigumba mongas mayam apik video clip masa semkat laklaga hojikandi website ta makhal mayam video phangi phangbalai masi khudam mayam masi hairiba masa hairiba apik pa camera sigi mateng na ngatani haibaduma thamjarmaga makha tarakpada hairiba app adu kamaina install tawgadage amadi kamaina sinagadage haibadu usarke yengbigani gani madudi adomna adonge Google Play Store da changbiraga khoina hidden camera detector haina thabigani hidden camera detector na thamatamda makhal mayam phangani haibitare Google Play Store da ko makhal mayam phangani adugi manungda seida ahum subda phange aigi mobile da ahum subda leire madudi hidden camera detector selfie apps haina ko sida yengo se hidden camera selfie apps han leire adu mathakta ama leise ani subda leise hidden camera detector feature apps haje hidden camera detector feature apps tool haina ani subda leise radar board speed camera detector makhada hidden camera detector feature apps han leise masisi da sangbiyo ahambada masine dona download tawgada base sidi yengbiyo masida yaurije hidden camera detector feature apps hai masi free oiba apps ni habadi free habadi khoi advertise lakani haida domna download tamda purchase to gadabna tep sa pir legdam te se free da domna download to biraga sinagadam ni maramaduna si haiba app asida advertise matek yorokani haijabatare ko sida khoina hotel gumbada masang bada khoina detect to gadam haita gona sina sida pire sida khoina triple protection from hidden spy camera hane pire sida khoina to gadabji detect camera by radiation meter detect infrared camera are tips and tricks piri ko sida thamjarake sida detect hidden cameras
uses magnetic sensor of your phone hai ka sida adomda hairiba suspected haibda singnaba jaga jaga du da adomna changjalaga hai posi yengadamni detect tawgadamne koina krai krai da leiramgada ge adu chingna pham do koina yeng kan da haiba sumaina tholakani demo da su unab dim hona jarake mayamda demo da su unab hona jarake sumaina lei mayam sideng biu ko koigi future hojiki aina download toba app to adomna tawgadabo app to sini future app sarako si free version ne si thari se aduga sida yengadap si detect wear camera habam leire aduga detect infrared camera habam leire aduga amana detect wireless camera ko adagi lens detector hain smile le adu hai basing si adomna changiba hotel oibai restaurant oibai natra adom changiba restroom oibai natraga adomna changing room oibai hai myam jing du hai ba app sigi mateng na tobai sai infrared detect infrared camera haisina khoigi kaino se sigumba se sumaina akhoi sumaina yaw je sidai si infrared camera ne sida khoda moin ta samni ko to se signal piri je se si infrared sana ngala dum laiba mafam oiduni camera khoigi infrared camera sumaina si hojiki hai si detect sida si detect infrared camera nam kanda sina nam kanda hojiki pose khoin sidai tu sidai while using the app haiji China app si download haina to biraga to bigada bani stay yang bio samaina ko ingali se apps na yeng kanda samaina uika samaina adomna detect to bigada neba ida koina lens is my yengi habatu student detect infrared camera to detect infrared camera look for blinking haizetu green natraga blue haiba pot adu koi ngan gan heba hojiki nangi app tu da samaina lai aduga sa thamjaning se atopa mana sagi koina kaino se ngasai koina sida detect wireless camera ngasai koina thamjagi mamang thamjagi mayamda munda digi detect wireless camera hai mayamda koina sida si yeng kanda si jo adum si yeng bio sida se samaina mai graph se torpu uni bing bio ko kaya lai ge si yeng ne koina scan to bi hai tare adong app tu da si graph so bi ko myam graph sa le yeng bio to samaina bip tawr ise camera se layen bip tawr ineba ubig myam samaina bip tawr kaneba aina just myamda kodam ne taksa bane si mobile gi si camera sta khoi si mobile sida khoi camera yawidana ko mobile sida adu utsa bane hain ma graph taw bane samaina detect taw bai tare adomna no chingnaba mafam haibadare adomna changibe any jaga du da adomna chingna mafam du da hojiki hairiba posi graph to bi gadamne yeng bi gadamne yeng bi samaina sigi apps na phaga lebo ubir kama samaina setting banate si apps ya adomna free da download to biraga adongi mobile install to biraga haiba samaina graph to bani ngasai taksagi ba koina infrared oibai adagu wireless camera oibai haiba se dum graph to ni samaina graph to raga haire put adu adomna ubi phangane ba ko an mai to raga adom du yamna kain any changi ba jaga da safety feel oiningai gi habtare adom da isada o si jaga changkan ai sibuk ti samaina yengthoke habado sigi apps gi matena yengthokpiu haiba waisi haijarga matangsta yengbi puno pa amukana Khurumjari